ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯏꯅꯗꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯛꯂꯤꯕ꯭ꯔꯥ? ꯌꯨꯝ ꯑꯃꯗ ꯃꯧ ꯑꯅꯤ ꯁꯨꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯈꯨꯝ ꯄꯨꯟꯗꯨꯅ ꯆꯥꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕꯁꯨ ꯑꯗꯨꯝ ꯃꯌꯥꯎꯏ꯫ ꯃꯈꯣꯏꯁꯨ ꯊꯃꯣꯏꯗ ꯃꯔꯧ ꯊꯝꯅꯗꯨꯅ ꯃꯤꯃꯥꯡꯗ ꯐꯕ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤ ꯏꯆꯟ ꯑꯗꯨ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯍꯦꯛꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯃꯇꯨꯅ ꯉꯝꯕꯗꯨꯁꯨ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯅꯥꯄꯤ ꯐꯣꯏꯖꯟꯅꯔꯤ꯫ "ꯍꯦ ꯅꯨꯄꯥ, ꯁ꯭ꯋꯥꯏꯗ ꯆꯪꯁꯤꯜꯂꯛꯎ, ꯋꯥꯔꯤ ꯁꯥꯁꯤ." "ꯌꯥꯏꯅꯦ, ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅꯣ? ꯀꯅꯥꯒꯤ ꯃꯤꯋꯥ ꯉꯥꯡꯅꯁꯤ ꯍꯥꯏꯅꯣ ꯅꯨꯄꯤ?" "ꯏꯋꯥ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯅꯤ꯫ ꯅꯠꯇꯦ, ꯏꯃꯨꯡꯁꯦ ꯃꯧ 3 ꯁꯨꯔꯁꯤꯐꯥꯎ ꯆꯥꯛꯈꯨꯝꯁꯦ ꯑꯗꯨꯝ ꯄꯨꯜꯂꯒ ꯂꯩꯈꯤꯁꯦ ꯍꯥꯏꯔꯕ꯫ ꯏꯆꯦ ꯑꯅꯤꯁꯤꯁꯨ ꯑꯩꯅ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯦꯅ ꯊꯕꯛꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯥꯡꯖꯤꯟꯗꯅ ꯑꯩꯗꯤꯅꯦ ꯑꯩ ꯍꯥꯏꯁꯤꯅꯤ ꯈꯠꯅꯅꯤꯡꯕꯅꯅꯦ ꯈꯨꯠ ꯁꯥꯒꯁꯦ ꯃꯔꯦꯡ ꯆꯠꯂꯤ." "ꯅꯨꯄꯤ, ꯅꯪꯅ ꯈꯠꯅꯅꯤꯡꯂꯁꯨ ꯑꯗꯨꯝ ꯈꯠꯅꯧ. ꯑꯩꯒꯤꯗꯤ ꯅꯪꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ. ꯇꯣꯉꯥꯟꯅ ꯆꯥꯔꯁꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯆꯥꯔꯗꯧꯅꯤ. ꯅꯪꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯒꯅ ꯇꯥꯆꯧ ꯍꯣꯏꯗ ꯍꯣꯔꯦꯟ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯣ?" "ꯀꯩꯒꯤ ꯍꯥꯏꯗꯣꯏꯅꯣ? ꯍꯥꯏꯔꯨꯅꯨ. ꯃꯣꯏ ꯃꯁꯥꯅ ꯈꯪꯗꯧꯅꯤ. ꯏꯕꯥꯅꯤꯅ ꯍꯥꯟꯅ ꯍꯥꯏꯔꯨꯔꯒ ꯐꯠꯇꯕ ꯑꯃꯨꯛ ꯇꯥꯅꯕꯅꯤ. ꯏꯇꯩ ꯑꯍꯜꯁꯤꯁꯨ ꯏꯅꯤꯝ ꯏꯀꯨꯅ ꯉꯟꯇꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯍꯜ ꯁꯥꯗ ꯂꯩꯔꯦꯗꯅ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ. ꯏꯆꯦꯁꯤꯡꯁꯤꯒꯤ ꯁꯛꯇꯥꯁꯤꯡꯁꯤꯒ ꯌꯥꯏꯃꯁꯤꯡ ꯀꯦꯠ ꯃꯥꯏꯍꯟꯈ꯭ꯔꯦ ꯅꯨꯡꯁꯤꯗꯕ." "ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯏꯇꯩ ꯃꯌꯥꯏꯃꯁꯦ ꯀꯩꯊꯦꯜ ꯊꯣꯛꯎꯕꯗꯣ ꯍꯟꯖꯤꯜꯂꯛꯈ꯭ꯔꯦ." ꯒꯤꯇꯥꯗꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯂꯩꯔꯛꯄꯒꯤ ꯋꯥꯔꯗꯨꯅ ꯃꯪꯒꯣꯜꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ꯫ "ꯏꯆꯟ, ꯅꯣꯏꯕꯨ ꯏꯟꯁꯥꯡ ꯍꯦꯛꯏꯔꯣ? ꯂꯥꯛꯑꯣ, ꯑꯩꯅꯅꯦ ꯏꯟꯁꯥꯡ ꯃꯌꯥꯝ ꯂꯩꯔꯛꯏꯌꯦ. ꯁꯤ ꯑꯣꯏꯅ ꯌꯦꯡꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯆꯦ." "ꯅꯨꯄꯥ ꯂꯥꯛꯑꯣꯍꯦ, ꯀꯔꯤꯅꯣ ꯌꯥꯝ ꯂꯩꯔꯛꯑ ꯃꯥꯜꯂꯦ." "ꯏꯆꯦ, ꯍꯩꯃ, ꯏꯟꯁꯥꯡꯁꯤꯗꯤ ꯌꯥꯝꯃꯦꯍꯦ. ꯄꯣꯔꯣꯡꯒꯁꯨ ꯌꯥꯎꯔꯛꯑꯦ." "ꯅꯇꯩꯌꯥꯏꯃꯗꯣ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯉꯦ, ꯑꯗꯨꯗ ꯉꯥ ꯆꯔꯥ ꯃꯆꯥꯁꯤꯅ ꯂꯩꯁꯤꯜꯂꯛꯂꯕꯅꯤ. ꯁꯤ ꯊꯣꯡꯕ ꯍꯧꯔꯨꯔꯣ, ꯑꯩꯁꯨꯅꯦ ꯆꯪꯂꯒꯦ. ꯏꯆꯦ ꯑꯍꯜꯗꯣ ꯃꯁꯥꯋꯥꯏꯒ ꯁꯪꯗꯕꯅꯦ, ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ." "ꯍꯣꯏ ꯏꯆꯦ." ꯏꯟꯁꯥꯡꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯆꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ "ꯃꯅꯦ, ꯅꯪꯁꯨ ꯊꯕꯛ ꯏꯪꯈꯥꯡꯒꯗꯣ ꯆꯠꯅꯕ ꯈꯔ ꯇꯧ. ꯏꯃꯨꯡꯁꯦ ꯅꯪ ꯇꯌꯥꯏꯅ ꯑꯅꯝ ꯄꯨꯅꯕꯅꯤꯅꯅꯦ ꯋꯥꯕꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯤ. ꯏꯇꯩ ꯑꯍꯜꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯌꯨꯗ ꯊꯛꯇꯅ ꯂꯩꯔꯦ. ꯁꯤꯗ ꯅꯪꯅꯁꯨ ꯈꯔ ꯋꯥꯈꯜ ꯇꯥꯁꯤꯜꯂꯗꯤ ꯏꯇꯩꯃꯁꯦ ꯀꯣꯛ ꯁꯥꯕ ꯈꯔ ꯐꯗꯧꯅꯤꯗꯣ." "ꯍꯣꯏꯕ ꯏꯇꯩꯃ, ꯑꯩꯁꯨ ꯈꯪꯉꯤ. ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯅ ꯇꯧꯔꯤꯅꯤ. ꯂꯩꯔꯗꯤ ꯍꯦꯛꯇ ꯆꯠꯂꯗꯧꯅꯤ. ꯇꯥꯔꯤꯕꯣ? ꯄꯣꯔꯣꯝꯗꯣ ꯑꯩ ꯁꯦꯝꯕꯤꯒꯦ." ꯃꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯒꯤꯇꯥꯁꯨ ꯋꯥ ꯉꯥꯡꯅꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯧ ꯑꯍꯜ ꯃꯦꯝꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕ ꯏꯉꯣꯗꯨ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯊꯣꯡꯒꯥꯜꯗꯒꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ "ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ. ꯑꯩꯅ ꯌꯨ ꯊꯛꯅꯤꯡꯉꯤ ꯊꯛꯅꯤ, ꯊꯛꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ. ꯅꯣꯏꯒꯤꯅ ꯊꯛꯎꯔꯣ. ꯅꯔꯜꯅ ꯊꯛꯄ ꯅꯠꯇꯦ." "ꯀꯩꯅꯣ, ꯌꯨꯝꯁꯤꯅ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯤꯁꯤꯅ?" "ꯍꯣꯏ, ꯀꯅꯥ ꯂꯩꯒꯦ? ꯊꯣꯛꯂꯛꯑꯣ. ꯌꯨꯝꯁꯤꯕꯨ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ? ꯃꯤꯗꯤ ꯐꯅ ꯌꯥꯝꯈꯤꯒꯨꯝ ꯇꯧꯗꯥꯏ. ꯂꯣꯏ ꯁꯤꯔꯕꯣ?" ꯃꯦꯝꯇꯣꯟꯅ: "ꯑꯁ, ꯀꯔꯤꯅꯣ ꯅꯨꯄꯥ, ꯑꯌꯨꯛꯁꯤꯗ ꯌꯨ ꯇꯞꯇꯥꯏꯃꯨꯛ ꯊꯛꯆꯤꯜꯂꯛꯏꯁꯤꯅ?" "ꯑꯌꯨꯛꯇ ꯌꯨ ꯊꯛꯄ ꯌꯥꯗꯦꯅ ꯀꯅꯥꯅ ꯍꯥꯏꯒꯦ? ꯑꯩꯗꯤ ꯊꯛꯈꯤꯅꯤ. ꯁꯤꯗ꯭ꯔꯤꯐꯥꯎ ꯊꯛꯈꯤꯅꯤ. ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯤꯈꯤꯕ ꯌꯥꯎꯔꯁꯨ ꯀꯨꯟꯗꯥꯛꯆꯦꯞꯇꯨꯗꯅꯦ ꯌꯨ ꯃꯌꯨꯝꯗꯣ ꯈꯔ ꯍꯥꯞꯆꯤꯜꯂꯛꯎꯀꯣ." "ꯇꯥꯅꯤꯡꯗꯦꯗ, ꯑꯁꯤꯕꯨ ꯋꯥꯅꯤꯅ. ꯇꯧꯍꯩ ꯈꯪꯗꯦ, ꯇꯧꯍꯩꯗꯤ ꯈꯪꯗꯦ. ꯅꯠꯇꯦ, ꯌꯨꯗꯨ ꯊꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯤꯔꯕ? ꯏꯅꯥꯎ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯨ. ꯌꯨꯝꯁꯤ ꯂꯩꯔꯤꯁꯦ ꯏꯕꯥꯅꯤꯅ ꯑꯍꯜꯅꯤ. ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯅ ꯑꯝꯇ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯌꯥꯏꯃ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯅ ꯉꯥꯎꯔꯒ ꯂꯩꯖꯔꯁꯨ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯤꯁꯤꯗꯤ. ꯁꯤ ꯌꯥꯔꯦ ꯀꯩꯅꯣ. ꯃꯥꯁꯨ ꯑꯍꯜꯅꯤ, ꯆꯞ ꯃꯥꯟꯅꯩ. ꯁꯤꯗ ꯀꯣꯛ ꯊꯥꯗꯗꯅ ꯂꯩꯔꯨꯁꯤ. ꯑꯩ ꯆꯥꯛ ꯂꯥꯝꯃꯦ. ꯆꯥꯛ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ?" "ꯏꯅꯥꯎ ꯑꯅꯤꯅ ꯊꯣꯡꯂꯝꯒꯅꯤ. ꯑꯩꯁꯨ ꯂꯥꯝꯂꯕꯅꯤ. ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ. ꯑꯩꯅꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯌꯦꯡꯂꯨꯒꯦ. ꯅꯨꯄꯥ, ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯌꯨꯀꯣ. ꯑꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯅꯨꯀꯣ." ꯍꯣꯏꯗ, ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏ. ꯆꯠꯂꯁꯨ ꯆꯥꯛ ꯆꯥꯔꯒ ꯆꯠꯇꯧ. ꯂꯣꯏꯔꯕ ꯌꯦꯡꯉꯨ. ꯅꯤꯁꯥ ꯍꯜꯂꯛꯀꯗꯧꯔꯦ. ꯆꯥꯛꯇꯨ ꯆꯥꯁꯤꯜꯂꯒ ꯇꯕꯥꯕꯤꯗꯒꯤ ꯁꯣꯠꯂꯒ ꯈꯔ ꯑꯃꯨꯛ ꯊꯛꯆꯟꯒꯦ." ꯃꯦꯝꯇꯣꯟꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯅꯥꯎ ꯑꯅꯤꯅ ꯃꯥꯒꯤ ꯆꯥꯛ ꯈꯥꯏꯗꯣꯛꯄꯗ ꯎꯕꯗ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯒꯤꯇꯥꯅ: "ꯏꯆꯦ, ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ. ꯊꯣꯛꯄꯤꯈ꯭ꯔꯅꯨ. ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ."
ꯍꯣꯏ ꯍꯣꯏ ꯅꯇꯩꯗꯣ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯍꯧꯕꯅꯤ ꯆꯥꯛ ꯂꯣꯏꯔꯦꯅ ꯍꯥꯏꯔꯨꯒꯦ ꯇꯧꯕꯅꯤ ꯏꯇꯩꯗꯤ ꯃꯪꯒꯣꯜꯗ ꯑꯗꯨꯝ ꯆꯥꯖꯕꯅꯤ ꯑꯩ ꯊꯥꯡꯗꯣꯛꯂꯒꯦ ꯃꯥꯒꯤ ꯆꯥꯛꯇꯣ ꯏꯆꯦ ꯆꯥꯕ ꯍꯧꯔꯣ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯉꯤ ꯁꯤ ꯆꯥꯕ ꯍꯧꯔꯣ ꯏꯆꯦ ꯏꯆꯟ ꯏꯆꯦꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯊꯥꯡꯗꯣꯔꯛꯑꯣ ꯍꯣꯏ ꯏꯆꯦ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯆꯥꯕ ꯍꯧꯔꯣ 이따 ꯍꯜꯒꯤꯗꯣ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯃꯦꯝꯇꯣꯟꯅ ꯑꯩ ꯄꯨꯊꯣꯛꯂꯨꯔꯒꯦ ꯃꯥꯒꯤꯗꯣ ꯀꯧꯔꯣ ꯆꯥꯛ ꯆꯥꯅꯕ ꯇꯌꯥꯏꯒꯤ ꯁꯔꯨꯛꯇꯣ ꯁꯃꯨꯛꯇ ꯊꯥꯡꯒꯠꯂꯒ ꯊꯝꯈ꯭ꯔꯣ ꯍꯣꯔꯦꯟꯅꯦ ꯊꯕꯛ ꯍꯜꯂꯛꯂꯒ ꯆꯥꯖꯅꯕ ꯍꯧꯔꯣ ꯆꯥꯕ ꯍꯧꯔꯣ ꯒꯤꯇꯥꯗꯣ ꯃꯇꯩ ꯑꯍꯜꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯥꯡꯗꯣꯛꯂꯒ ꯊꯅꯝꯂꯦ ꯏꯉꯣꯁꯨ ꯏꯟꯁꯥꯡꯗꯣ ꯍꯥꯎꯔꯕꯅꯤꯅ ꯆꯥꯛꯇꯣ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯄꯨꯈꯝꯗꯨꯗ ꯏꯁꯤꯡꯅ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯒꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯁꯟꯇꯗꯨ ꯊꯕꯛ ꯍꯜꯂꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯩꯍꯥ ꯑꯁ ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯋꯥꯏꯍꯦ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯊꯣꯔꯛꯎꯍꯦ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯆꯥꯛꯁꯨ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯆꯥꯔꯗꯧꯅꯤ ꯑꯩ ꯈꯨꯠꯀꯥꯁꯦ ꯐꯖꯅ ꯑꯝꯇ ꯍꯥꯝꯗꯣꯛꯂꯨꯈꯤꯒꯦ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯃꯁꯤꯡ ꯈꯔ ꯋꯥꯠꯍꯧꯕꯗꯣ ꯁꯨꯕ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯗꯣꯏꯔꯥ ꯀꯩꯅꯣ ꯑꯩꯁꯨ ꯊꯕꯛꯇꯤ ꯐꯖꯅ ꯁꯨꯕꯒꯨꯝ ꯇꯧꯕꯅꯤ ꯌꯥꯗꯦꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯊꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯏꯃꯨꯡꯁꯦ ꯃꯣꯏ ꯇꯌꯥꯏꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯩꯔꯦ ꯏꯇꯩꯁꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯐꯥꯎ ꯇꯥꯗꯦ ꯃꯅꯤꯁꯨ ꯀꯇꯟ ꯁꯨꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯈꯣꯏ ꯇꯌꯥꯏ ꯏꯆꯦꯁꯦ ꯑꯉꯥꯡ ꯎꯅꯔꯀꯥꯟꯗ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯆꯥꯔꯁꯤꯔꯥ ꯃꯣꯏꯅ ꯐꯠꯇꯦ ꯈꯟꯖꯔꯁꯅꯨ ꯏꯕꯥꯅꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯌꯥꯔꯣꯏꯕꯣ ꯏꯁꯥꯁꯨ ꯌꯥꯎꯔꯛꯀꯅꯤ ꯇꯌꯥꯏ ꯃꯊꯟꯇꯅ ꯁꯨꯔꯒ ꯌꯨꯝꯁꯦ ꯄꯨꯔꯒ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯃꯣꯏꯁꯨ ꯇꯣꯅꯥꯟꯕ ꯑꯃ ꯌꯥꯎꯔꯦ ꯃꯈꯣꯏ ꯁꯨꯃꯥꯏꯅ ꯈꯪꯖꯔꯁꯅꯤ ꯏꯆꯦꯁꯨ ꯏꯇꯩꯗ ꯀꯔꯤ ꯉꯥꯡꯕ ꯉꯝꯗꯦ ꯏꯅꯥꯎꯁꯨ ꯃꯅꯤꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯅꯩꯌꯦ ꯁꯤꯗ ꯇꯌꯥꯏꯅ ꯅꯔꯣꯅ ꯌꯥꯝ ꯇꯦꯛꯈꯩ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕ ꯑꯗꯨꯒ ꯏꯃꯨꯡꯁꯤ ꯊꯥꯛꯄ ꯌꯥꯔꯦ ꯁꯤꯗꯩꯗꯤ ꯃꯤꯒꯤꯒ ꯈꯜꯂꯔꯣꯏꯁꯦ ꯅꯍꯣ ꯆꯥꯛ ꯆꯥꯕꯤꯔꯔꯣ ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯛꯂꯝꯂꯒꯦ ꯍꯣꯏ ꯊꯥꯡꯗꯣꯛ ꯒꯤꯇꯥꯅ ꯍꯥꯏꯒꯨꯝꯗꯅ ꯁꯤꯅ ꯐꯔꯗꯤ ꯌꯨꯝꯁꯦ ꯑꯩꯗꯅ ꯁꯨꯔꯒ ꯄꯨꯕꯅꯤꯅ ꯋꯥꯕꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯌꯥꯎꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ 이따 이나우 동안에 싸우는 파라니 따서우가 돈버가소 타벅 티즈를 수전하고 바산타도 와칼nghe 칼람라가 마바나 톡두나 마콧 마사도 생나 함독두나 자쿰나 싹사바 쌍키라미 싹도부기 꼴루 각두나 기타나 로실하우리 타벅 수부다 실하우 티더 바산타도 싹도부기 마콧 함독부두 파우 깡다나 타벅 수부 뭉삿키라미 잉워수 와칼 따바 까우바 레이티 마기 누피나 타얌 실락라바시 파우바다 유탁두나 두막레이 Mani amadi isal makoy anina karibu khaliba ngihak leite matay manaw anido pirul nana setuna isal gi mapam na satliba matam mahak na sumhaw khibana mimton gi mamay mamit pang matam oisilakle amay bi kauba hidak leiba awat apapunba basanta na koy sencheli ingo mahakti yung ngawsilaga mangoldu da phamle mani gi matay manaw na mapamda thabak amalay haiduna ahing lekpa satkibu oirami mapum thitpa makhaisu thabak satluraga matay magi amo koy senchen baduda basantasu waban loizarabani adubu isorna su sanbiduna masanupa ama phangjari masanupa ama phangjaki baduda ingosu wakhal khasiti tarabani nomagi numitni basanta ngasidi thabak chathoklamdi ingosu mangolda phamli basan nang tu tholo la hoi mani nang su tabra nang su tholo wam ta tanasi manina taso kai haige kai wanu tanadoisina hey nang te aidi Basantana thoklei taso maningda singkhra khaidoklu kai wanu tana sebo kaino ni aikoi su isa ma yawraklabanina jaga se sumchilaklani inkhol su phana sauridana makha thang masida yum masa masa duna natai magai ga su tongana sarage sina pharene ko sum sarak sahing narga leidu sarukpadi ha kari haige basannang ko tasong na phani khanmado adum tawbiru ai su gita ga tongan sa ba haidu magi imung amam loina punarakada boibanina sina pharni khale taso paradum phare taso nan hairam kaidagi isungam3 manina taso su tongana sarga habana tro tayaiso hoi adu no phare magi yum sanaraga leibana aina awang thang masi leirake tayaidi mayai sida adum leiro ingona adu loina yanarabanina yareko hayeng wa mo ngangnarakpa yadeko Manina khoi nga hoida taso ai nupi to paw tom ga mani do maninglom da prep lai
Isansu manengi ingkhulgi urum khara langbaduda phamlaga heisadun leirami. Hey, pau nu ngaibam tamigi lawni nangbo. Kai pau no as sat hayuni sor hondada muk lei. Kainu nupi sor hondradi aibu tatlaga siru haibro. Warise amarom sakidor ai haigise. O ne, aikhoi tasawba tayaiga nane. Tongan sabagi wa khatnaba loina khrebi. Tasawsu angang yawrabanina magi masa masaraga makha thangna leirege. Adudagi aisu awang thangmasidana ai leirigen haikrabni. Yam phareda. Sigi matamse kuirabani ngairakpa. Hinupa thengthaba yade. Numit phaba madane hongdoknaba tawsi. Aduga ipamdagi silakpa thabak mayamto tawsinnaba. Maru oina yumgi lebak thongatpado aikhoina wanu thongatobani ko lariba yum anise aikhoina ngamme haibagumna khangidana nupa khangani ado ngasidi noina pamna satlaroidro ngarang ibani da ngasisu lao nganu sasin hayori ibaina chabai khaktani nana ningsingdoisi imhana nangona haiki wasingdudi ningsinglibro ha inyem pokna kai hairakige ai loi kautokre kauni na mi oiredoba nupani na kandi lao ngarang imana jantra malongnaba hairamena haibani ado amta larusi mado ek sidringai nangse wari sanaba nungairoi lao ani do marang langduna phirol setuna mapamna satkre numit sidagi ingoga memton gasu yum hongdoktuna laikre manigi san gasu yum masa dur laikhiramni ipang pangjaba mabuk mapau phaba gita mari basanta do makhoi thabak sufam thokpa seltan pham thokpa tanduna lai nongma numidang wairamgi matamni isan amadi memton do kaithel masadagi isang leiba thoklaklamni ise nang hausikalse wakhal kai nong nungai tro aidi ne kai gi nu khangde wakhal kasi makayam lami kai gi nu ne inaw no wakhal yam nungari du aisu kita khangsagi kai no haima aikhoi mau humse hayeng wai phau punba yaroi se na naina khangkrabani ise di pangini na sumjek leibada kaisum khangamoi ne isi yaimaga tayaigana hanadi yumge watpa loina puidana adudo moisunya aikhoiga leimina ningponte mapanda apha sabai wani isi yaimadusu aina mabukjel phajana khangabani kaino ni isana ngaisibo aidi adumbadi kaisu khangde nati kaidorino aingonda sumda tamudana nahani wai aina lakpa kuidringaida chakhumda sak thongina sangmani ngaru baktuda aina ngalok thokina tawruba adugadi ita yaima phat changsile aduga ngaru baktane aina selo lambani thignabana hangi adagi aina sida leire langjinmani selse aina huran mata hanaba thamlamnirana hangjanbani aiso adai itai ahalna yu thakki sel to lobududana lutpham leitadana ngaru bakse lotpani adubu haiba yabu waraba isesu dakhalaga ye hoine as khangdrada moi masin manausi sina khara phaido amta yaude aikoi sisu hausikandane wakhal khara tarakpagi phabani natradi ne aisyo watari zani potphamsi yori nangi kai leidoino leiro gitagi su insang khara yaubigi yam nungsi khara oireda aina ngasai di tami wasingse manamda taraga nagalamda phongdokra mali memton isan nangmu leiba loirabro loire aikoi ni khaksabani na mairen sini yarani isia potpham ma thanglaga lakpaga chap manarena isi aimagi si yaubani na yami segi dudi potpham phambi hanubiduna memton yenglaga aima memton nangdi nasaka yam phajathu amidana imaudia nasa nupa ma yaukibadagi kusu kumenga thokladana phajarebo abo kaishu phajadabani abo na nungsibagi phajana uba oiramgani isan phajaramani sanna nubi manbisi phajai khabi phajadi khangdi phajai sina nungshik mukuni aigi mitnaga nateko nangna lakpada potphamsigi mi loina hainabani ado isalibema nangdi karam kan angang yagdoiba nangso angang yaradi nasakto khara phajathorakpadi yaine kaino aisibo nangidudi aise sakti haini ne ha mana kem phajardana ikhui khuikhai yengingdabana masidi mata amanina phagi ne su khangde hai sono thungbiya aidine ahal oigira angang oigira phagi tawba yade aingonda su kana kenjen be yaro yen da thari dawni khang hera aingonda sono thungbi kaina masidi mai sang singje chakhai ge hai pharamani si oiradi ain nangonda kai haikre ha khatnaba yam pamuna tro hanubi nang pharai ne hujikti hai waraktabi koksakpi aigi sangga se loina sai khaidana masi mathong kaya saroye mase
ꯑꯍꯜꯅꯤ ꯈꯪꯗꯈꯩ ꯅꯪ ꯃꯥꯒ ꯌꯥꯝ ꯁꯤꯖꯤꯟꯅꯔꯗꯅ ꯍꯥꯏ ꯇꯨꯔꯨ ꯀꯣꯏꯕꯤꯌꯥ ꯃꯦꯝꯇꯣꯟꯅ ꯑꯁ ꯏꯆꯟ ꯆꯠꯂꯁꯤ ꯂꯥꯎ ꯃꯤ ꯃꯥꯡꯁꯤꯗ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ ꯃꯤꯅ ꯂꯣꯏ ꯌꯦꯡꯅꯔꯦ ꯑꯕꯣꯛꯁꯤꯒ ꯃꯥꯟꯅꯔꯣ ꯂꯥꯎ ꯆꯠꯂꯁꯤ ꯏꯆꯦ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯏꯗꯨ ꯀꯩꯒꯤꯅꯣ ꯃꯇꯥꯡ ꯆꯥꯔꯤꯕ꯭ꯔꯕ ꯏꯆꯦꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯍꯣꯏꯁꯤ ꯍꯣꯏꯁꯤ ꯅꯪꯅ ꯂꯣꯏ ꯆꯨꯝꯃꯤ ꯂꯥꯎ ꯆꯠꯂꯁꯤ ꯃꯦꯝꯇꯣꯟꯅ ꯆꯤꯡꯗꯨꯅ ꯅꯝꯗꯅ ꯃꯌꯨꯝꯗ ꯂꯥꯛꯏ ꯏꯆꯟꯗꯨ ꯁꯥꯎꯔꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯦꯝꯇꯣꯟꯗꯨ ꯒꯤꯇꯥ ꯍꯣꯏꯗ ꯆꯪꯂꯛꯏ ꯒꯤꯇꯥ ꯅꯪꯕꯨ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯣ ꯑꯧ ꯂꯩꯌꯦ ꯏꯆꯦ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯅꯪꯕꯨ ꯏꯃꯨꯡꯗꯨꯗ ꯁꯨꯝ ꯂꯩꯔꯤꯗꯣ ꯍꯩꯅꯕ꯭ꯔꯃꯤ ꯁꯥꯔꯀꯥꯟꯁꯤꯗ ꯕꯁꯟꯗꯤ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯣꯏ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯑꯦ ꯏꯟꯁꯥꯡꯒ ꯌꯥꯝ ꯂꯩꯊꯔꯨ ꯃꯥꯜꯂꯤꯗ ꯏꯇꯩ ꯁꯦꯜ ꯐꯪꯕ꯭ꯔꯣ ꯉꯔꯥꯡ ꯐꯪꯉꯦꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩꯅꯅꯦ ꯏꯟꯁꯥꯡ ꯂꯩꯔꯛꯄꯅꯤ ꯁꯤ ꯅꯪꯒꯤꯁꯨ ꯌꯥꯎꯔꯛꯄꯅꯤ ꯀꯩꯅꯣ ꯂꯧꯍꯧꯔꯣ ꯏꯕꯥꯅꯤꯒꯤ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒꯅꯦ ꯌꯦꯟꯊꯣꯛꯎꯁꯦ ꯍꯣꯏ ꯑꯗꯨꯗꯤ ꯌꯦꯟꯊꯣꯛꯂꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒꯁꯦ ꯌꯥꯝ ꯐꯖꯔꯦꯗ ꯑꯩꯒꯤ ꯏꯪꯈꯣꯜ ꯃꯆꯥꯁꯤꯗ ꯈꯔ ꯊꯥꯕꯅꯤ ꯅꯣꯡ ꯆꯨꯔꯛꯂꯗꯤ ꯄꯥꯜꯂꯛꯑꯅꯤ ꯍꯣꯏꯅꯦ ꯅꯪꯅ ꯈꯔ ꯊꯥꯔꯣ ꯑꯩꯉꯣꯟꯗꯁꯨ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯃꯔꯨ ꯈꯔ ꯂꯩꯕꯅꯤ ꯅꯪꯅ ꯊꯥꯔꯣ ꯑꯩꯗꯤꯅꯦ ꯏꯆꯥꯁꯤꯒ ꯁꯦꯟꯅꯕꯗ ꯏꯪꯈꯣꯜꯒ ꯀꯣꯏꯕ ꯁꯪꯗ꯭ꯔꯤ ꯉꯥꯏꯈꯣꯅꯦ ꯋꯥ ꯑꯃ ꯇꯝꯒꯦ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯏꯆꯟꯅ ꯉꯁꯥꯏ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯄꯗꯅꯦ ꯋꯥꯔꯤ ꯑꯃ ꯇꯝꯃꯛꯏ ꯊꯥꯏꯅ ꯅꯣꯏ ꯕꯁꯟꯅ ꯉꯥꯔꯨꯕꯥꯛꯇ ꯁꯦꯜ ꯂꯣꯠꯂꯨ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯌꯨ ꯊꯛꯂꯤꯀꯥꯟꯗ ꯕꯁꯟꯇꯒꯤ ꯁꯦꯜ ꯑꯗꯨꯝ ꯂꯧꯏꯗꯅ ꯑꯗꯨꯗ ꯃꯥꯁꯨ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯅ ꯂꯣꯠꯄ ꯑꯣꯏꯔꯝꯂꯅꯤ ꯑꯃꯁꯤꯅ ꯊꯦꯡꯅꯩꯌꯦꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯕꯗ ꯂꯣꯏꯔꯝꯂꯅꯤ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯕꯗꯤ ꯊꯨꯕꯅꯤꯗꯣ ꯉꯁꯥꯏꯁꯨ ꯏꯟꯁꯥꯡ ꯌꯣꯟꯕꯤ ꯑꯕꯣꯛꯇꯨꯒ ꯈꯠꯅꯔꯛꯇꯅ ꯀꯨꯝꯍꯩ ꯑꯃꯕꯨ ꯑꯣꯏꯅꯈ꯭ꯔꯦ ꯏꯕꯦꯝꯃ ꯑꯍꯜꯗꯨꯒ ꯃꯥꯒꯗꯤ ꯀꯩꯒꯤ ꯈꯠꯅꯔꯤꯕ ꯑꯁꯤꯁꯨꯅꯦ ꯃꯀꯣꯛꯁꯦ ꯌꯥꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ ꯑꯩꯗꯤꯅꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯩꯅꯗ꯭ꯔꯕꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯔꯣꯜ ꯑꯃ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯍꯩꯅꯗꯦ ꯑꯩꯗꯤ ꯑꯣ ꯑꯕꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯥꯅ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯨꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯤꯒꯤ ꯏꯟꯁꯥꯡꯒꯗꯣ ꯆꯩꯈꯥꯏꯗꯅ ꯑꯁ ꯆꯠꯃꯤꯟꯅꯕ ꯑꯣꯏꯅꯅꯦ ꯑꯩ ꯏꯀꯥꯏꯖꯩ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯑꯩꯗꯤꯅꯦ ꯃꯥꯒ ꯃꯥꯟꯅꯕ ꯇꯜꯂꯤ ꯑꯩꯅ ꯍꯥꯏꯔꯛꯏ ꯋꯥꯒꯁꯦ ꯍꯥꯏꯔꯨꯅꯨꯀೋ ꯈꯠꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯣꯏꯗ ꯏꯆꯦ ꯑꯩꯁꯨ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯏꯆꯦ ꯑꯉꯥꯡ ꯀꯞꯄ ꯃꯈꯣꯜ ꯇꯥꯏꯗ ꯑꯉꯥꯡ ꯍꯧꯒꯠꯄ ꯃꯥꯜꯂꯤ ꯍꯩꯃ ꯍꯣꯏꯅꯦꯍꯦ ꯏꯁꯥꯗ ꯍꯧꯒꯠꯂꯝꯕ ꯇꯥꯔꯦ ꯁꯤ ꯏꯟꯁꯥꯡꯁꯤ ꯄꯨꯈ꯭ꯔꯒꯦꯀꯣ ꯑꯩ ꯆꯠꯂꯤ ꯍꯣꯏ ꯏꯆꯦ ꯃꯝꯁꯤꯜꯂꯛꯂꯤ ꯁꯣꯝꯗ ꯃꯅꯤꯒ ꯏꯆꯟꯒꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ ꯅꯨꯄꯥ ꯁꯤ ꯃꯥꯏꯔꯦꯟꯁꯤ ꯈꯥꯏꯔꯣ ꯊꯥꯡꯁꯤꯗ ꯂꯩꯔꯤ ꯀꯩꯅꯣ ꯑꯁ ꯃꯥꯏꯔꯦꯟꯁꯤꯗꯤ ꯐꯖꯔꯦꯍꯦ ꯄꯥꯛ ꯂꯥꯎꯅ ꯈꯥꯏꯊꯔꯒꯦ ꯌꯥ ꯍꯩꯃ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯈꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯄꯥ ꯆꯥꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯁꯤ ꯇꯪꯈꯥꯏꯁꯤꯅ ꯆꯥꯛꯇ ꯉꯥꯜ ꯀꯩꯒꯤ ꯆꯥꯛꯇ ꯉꯥꯟꯕꯅꯣ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡ ꯂꯩꯇꯦ ꯊꯝꯃꯣ ꯆꯥꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯅꯣꯡꯃꯇ ꯇꯞꯅꯤꯡꯅ ꯉꯥꯡꯕꯁꯦ ꯁꯨꯛꯌꯥꯎ ꯌꯥꯎꯗꯦ ꯁꯧ ꯁꯧ ꯂꯥꯎꯗꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯌꯦꯕ ꯑꯩꯁꯨ ꯏꯕꯥꯏꯒ ꯄꯨꯟꯅ ꯊꯕꯛ ꯆꯠꯇꯅ ꯁꯦꯜ ꯃꯌꯥꯝ ꯇꯥꯜꯂꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯅ ꯁꯦꯜ ꯌꯥꯝ ꯇꯥꯜꯂꯤ ꯁꯤꯕꯨ ꯅꯣꯡꯃꯇ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯃ ꯆꯥꯁꯦ ꯍꯥꯏꯕꯗ ꯍꯔꯥꯎꯔꯧ ꯌꯥꯗꯦꯕ ꯀꯩ ꯏꯟꯁꯥꯡ ꯍꯥꯎꯕ ꯆꯥꯗꯣꯏꯕ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯈꯤꯅꯤꯌꯦ ꯆꯥꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯦꯜ ꯌꯥꯝ ꯇꯥꯜꯂꯤ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯀꯥꯏꯅꯒ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯨꯅꯨ ꯄꯨꯕ ꯂꯥꯛꯀꯅꯤ ꯌꯥꯔꯤꯈꯩꯅꯦ ꯁꯤꯗ ꯁꯟꯅꯔꯒ ꯂꯩꯒꯗꯧꯕ ꯈꯪꯉꯤꯗꯅ ꯌꯥꯝ ꯄꯛꯅꯅ ꯃꯤꯒꯤ ꯁꯨꯝ ꯈꯜꯂꯒ ꯂꯩꯗꯣꯏꯔꯣ ꯑꯩꯈꯣꯏꯕꯨ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯕꯁꯨ ꯃꯤ ꯂꯩꯇ ꯃꯇꯥꯡ ꯌꯦꯡꯂ ꯆꯥꯗꯣꯏꯔꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯍꯦ ꯉꯝꯗ꯭ꯔꯒ ꯇꯣꯛ ꯅꯨꯄꯥ ꯅꯪꯀꯣ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯌꯥꯈꯠꯂꯛꯇ꯭ꯔꯤ ꯅꯪ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯏꯟꯁꯥꯡꯁꯨ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯊꯤꯔꯛꯀꯅꯨ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯎ ꯋꯥ ꯌꯥꯝ ꯄꯦꯠꯂꯛꯀꯅꯨꯀꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯅꯗꯣ ꯌꯥꯝ ꯁꯥꯎꯔꯤꯗꯨ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯒꯦ ꯑꯣ ꯑꯩꯁꯦ ꯁꯛ ꯌꯥꯝ ꯊꯤꯌꯦ ꯁꯤꯅꯤꯗꯅ ꯏꯆꯦ ꯑꯍꯜꯁꯨ ꯃꯆꯥ ꯄꯣꯛꯈꯤꯕꯗꯒꯤ ꯃꯁꯛ ꯐꯖꯈ꯭ꯔꯦ ꯑꯩꯁꯨ ꯄꯣꯛꯂꯕꯗꯤ ꯐꯖꯔꯛꯀꯅꯤ ꯁꯤꯕꯨ ꯀꯩ ꯆꯥꯅꯔꯤꯅꯣꯕ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯤ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯗ ꯃꯗꯨꯒꯤ ꯍꯗꯨꯟ ꯄꯣꯛꯍꯧꯕꯤꯗꯣ ꯃꯁꯝꯗꯣ ꯐꯣꯏꯗꯠꯂꯝꯗꯧꯅꯤ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯕꯨ ꯅꯪ ꯁꯤꯅ ꯐꯤꯛꯈꯤꯕꯁꯤꯅ ꯏꯁꯧ ꯂꯥꯡꯃꯜꯂꯁꯨꯅꯦ ꯁꯛ ꯊꯤꯖꯤꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯤꯅ ꯁꯨꯝ ꯅꯛꯅꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯕ ꯁꯥꯎꯔꯨꯅꯨꯕ ꯅꯪ ꯆꯥꯛ ꯃꯍꯤꯗꯨ ꯁꯧꯔꯦ ꯁꯤꯁꯨ ꯀꯥꯟ ꯆꯥꯗꯅ ꯁꯥꯎꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯁ ꯄꯣꯛꯏꯅꯤꯍꯦ ꯅꯨꯄꯥ ꯑꯝꯇ ꯂꯥꯎꯁꯦ ꯆꯥꯛ ꯃꯍꯤꯁꯦ ꯑꯝꯇ ꯆꯤꯊꯣꯛꯑꯕ ꯃꯍꯤꯁꯤꯅ ꯆꯣꯡꯈ꯭ꯔꯦ ꯈꯨꯠꯁꯤ ꯄꯣꯛꯊꯣꯛꯇꯧꯔ ꯃꯥꯜꯂꯤ ꯃꯅꯤꯗꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯥꯛ ꯃꯍꯤꯗꯨ ꯆꯤꯊꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯈꯨꯠ ꯄꯣꯛꯊꯣꯔꯛꯇꯧ ꯃꯥꯜꯂꯦ ꯍꯥꯏꯁꯤꯗ ꯑꯅꯥꯕ ꯃꯐꯝꯕꯨ ꯎꯗꯦꯅꯦ ꯁꯤꯗ ꯉꯥꯡꯉꯤꯁꯤ ꯎꯗ꯭ꯔꯣ ꯀꯨꯆꯨꯅꯨ ꯈꯔ ꯃꯨꯕꯁꯤꯗ ꯉꯥꯡꯕꯁꯨ ꯎꯔꯝꯃꯔꯣꯏꯅꯦ ꯌꯦꯡꯉꯨ ꯇꯨ ꯁꯤꯗ ꯉꯁꯪ ꯉꯥꯡꯉꯤꯁꯤ ꯎꯕ꯭ꯔꯣ ꯑꯣ ꯁꯤꯗ ꯉꯥꯡꯉꯤꯁꯦ ꯎꯔꯦ ꯎꯕ ꯎꯗꯕ ꯍꯥꯏꯖꯟꯅꯔ ꯂꯣꯏꯔꯦ ꯏꯁꯧ ꯂꯥꯡꯖꯜꯂꯛꯇꯣꯏꯅꯤ ꯍꯥꯏꯖꯟꯗ꯭ꯔꯗꯤ ꯁꯤꯗꯤ ꯈꯨꯠꯁꯤ ꯌꯥꯝ ꯁꯥꯕꯗ ꯂꯣꯏꯔꯝꯃꯅꯤꯕꯣ ꯁꯥꯕ꯭ꯔꯥ ꯅꯨꯄꯤ ꯁꯥꯏ ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯕꯁꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯅꯨꯄꯥ ꯅꯪ ꯈꯔ ꯊꯣꯡꯕꯤꯔꯨ ꯂꯥꯛꯑꯣ ꯅꯪꯅ ꯊꯣꯡꯕꯅ ꯍꯥꯎꯁꯨ ꯍꯥꯎꯋꯦ
ꯑꯩ ꯅꯥꯀꯟꯁꯤꯗ ꯐꯝꯂꯒ ꯂꯩꯒꯦ ꯍꯩꯃ ꯀꯔꯤꯅꯣ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯗꯨꯕꯣ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯆꯥꯒꯥ ꯂꯣꯏ ꯀꯥꯈꯤꯕ ꯇꯥꯔꯦ ꯌꯥꯏꯁꯤꯜꯍꯧꯔꯣꯕ ꯍꯣꯏ ꯍꯣꯏ ꯁꯣꯝꯗ ꯐꯝꯃꯨꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅꯦ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯌꯨꯝ ꯑꯅꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯗꯤ ꯋꯥꯁꯨ ꯆꯥꯎꯅ ꯉꯥꯡꯕ ꯌꯥꯔꯅꯤ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦ ꯑꯩꯁꯨ ꯄꯤꯔꯨꯛꯄꯨ ꯍꯦꯛꯄꯋꯣ ꯊꯔꯣꯏꯕꯨ ꯈꯨꯟꯕꯋꯣ ꯇꯧꯔꯒ ꯌꯣꯟꯒꯦ ꯂꯦꯝꯅ ꯂꯩꯊꯣꯛꯑꯣꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯤ ꯁꯣꯝꯗ ꯒꯤꯇꯥꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯆꯥꯃꯤꯟꯅꯔꯤ ꯅꯪꯒꯤ ꯀꯥꯡꯁꯣꯏꯁꯤ ꯌꯥꯝ ꯍꯥꯎꯏꯅꯦ ꯃꯄꯪꯗꯨ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ ꯈꯔ ꯍꯥꯞꯄꯨ ꯍꯣꯏ ꯍꯥꯞꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯎꯌꯥꯟꯗꯒꯤ ꯏꯟꯁꯥꯡ ꯃꯄꯪꯗꯣ ꯍꯥꯞꯄꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯇꯌꯥꯏ ꯑꯩꯁꯨ ꯃꯅꯤꯡꯒꯤ ꯏꯆꯦ ꯇꯝꯐꯥꯎꯏꯒ ꯇꯨꯔꯦꯜꯗ ꯂꯩꯉꯣꯏ ꯅꯤꯛꯄ ꯆꯠꯀꯦ ꯇꯌꯥꯏ ꯃꯊꯟꯗ ꯁꯦꯜ ꯇꯥꯟꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯇꯦꯡ ꯏꯇꯦꯡ ꯈꯔ ꯑꯣꯏꯅꯅꯕ ꯑꯩꯁꯨ ꯆꯠꯀꯦ ꯅꯪꯒꯤꯕꯨ ꯑꯩꯅ ꯀꯔꯤ ꯋꯥꯠꯍꯟꯒꯦꯅꯦ ꯌꯥꯔꯦ ꯆꯠꯂꯨꯅꯨ ꯋꯥꯅꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯔꯤꯁꯦ ꯍꯌꯦꯡ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯌꯥꯎꯔꯛꯂꯕ ꯀꯥꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯅꯤ ꯃꯣꯏꯅ ꯆꯥꯎꯔꯀꯥꯟꯗ ꯃꯈꯣꯏꯅ ꯁꯦꯜ ꯇꯥꯟꯖꯁꯅꯨꯗ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯁꯨ ꯏꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯤꯡꯕꯩ ꯋꯥꯅꯤ ꯐꯤꯁꯥꯈꯣꯜ ꯑꯃ ꯏꯄꯥꯝꯗ ꯑꯩꯅ ꯁꯥꯔꯝꯕꯒꯤ ꯂꯩꯕꯅꯤ ꯑꯗꯨ ꯂꯧꯔꯒ ꯐꯤ ꯁꯥꯕ ꯑꯗꯨꯝ ꯍꯧꯁꯤꯔ ꯈꯪꯗꯦ ꯑꯗꯨꯅ ꯐꯗꯧ ꯃꯥꯟꯗ꯭ꯔꯣ ꯐꯩ ꯅꯣꯡꯃ ꯊꯕꯛ ꯁꯪꯕꯗ ꯆꯠꯂꯒ ꯂꯧꯔꯨꯁꯦ ꯐꯔꯦ ꯆꯥꯛꯇꯨ ꯆꯥꯊꯣꯛꯂꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈꯤꯅꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ ꯅꯣꯡꯃꯇꯁꯨ ꯈꯠꯅꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯕꯗꯨꯗ ꯀꯂꯛꯇꯕ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯤꯇꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯃꯧ ꯑꯍꯜꯒ ꯌꯥꯏꯃꯒꯅ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯌꯥꯎꯕꯗꯨꯗ ꯁꯣꯝꯗ ꯏꯆꯟꯗꯤ ꯀꯂꯛꯄꯅ ꯂꯣꯏꯔꯕꯅꯤ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯅꯣꯡꯃꯇ ꯃꯇꯦꯡꯁꯨ ꯄꯥꯡꯂꯨꯕ ꯇꯧꯗꯦ ꯑꯃꯨꯛ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯂꯒ ꯑꯃꯨꯛ ꯍꯦꯛꯇ ꯆꯠꯈꯤ ꯃꯦꯝꯇꯣꯟ ꯆꯪꯂꯛꯂꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯤ ꯒꯤꯇꯥ ꯆꯥꯛꯇꯣ ꯈꯔ ꯍꯥꯞꯄꯛꯈꯣꯔꯣ ꯊꯨꯝꯒꯗꯤ ꯌꯥꯔꯕ꯭ꯔꯣ ꯍꯣꯏ ꯌꯥꯔꯦ ꯏꯆꯦ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯍꯥꯎꯏ ꯉꯥꯃꯨꯒ ꯁꯤꯡꯒ ꯃꯦꯠꯄꯁꯤꯅ ꯃꯍꯦꯜꯂꯦ ꯑꯩꯒꯤꯗꯤ ꯄꯥꯝꯖꯕ ꯑꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯊꯔꯣꯗꯣ ꯃꯥꯅ ꯇꯥꯛꯂꯛꯄꯅꯤ ꯁꯕꯣꯛꯄꯤꯗ ꯉꯥꯃꯨꯒ ꯁꯤꯡꯒ ꯃꯦꯠꯂꯒ ꯆꯥꯍꯟꯕꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯅꯪꯅꯕꯨ ꯄꯥꯝꯖꯔꯗꯤ ꯌꯥꯔꯦ ꯀꯔꯥꯏ ꯀꯣꯟꯒꯁꯦ ꯐꯦꯡꯗꯣꯛꯄꯤꯔꯝꯃꯒꯦ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯁꯨꯅꯤꯡꯉꯥꯏ ꯂꯩꯔꯤꯕ꯭ꯔꯣ ꯁꯨꯗꯣꯛꯂꯝꯂꯒꯦ ꯑꯩꯅ ꯉꯁꯥꯏ ꯁꯨꯈꯤꯕꯁꯤꯡꯗꯨꯁꯨ ꯀꯥꯡꯉꯝꯃꯅꯤ ꯅꯤꯡꯊꯥ ꯁꯨꯅꯤꯡꯉꯥꯏ ꯈꯔꯗꯤ ꯂꯩꯔꯤꯕꯅꯤ ꯌꯥꯝꯗꯦ ꯑꯃꯅꯤ ꯈꯛꯇꯅꯤ ꯁꯨꯗꯣꯛꯄꯤꯔꯝꯃꯨ ꯍꯣꯏ ꯃꯦꯝꯇꯣꯟꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯁꯨ ꯃꯌꯨꯝꯗ ꯂꯥꯛꯏ ꯏꯆꯟꯅ ꯄ꯭ꯔꯕꯞ ꯆꯪꯂꯛꯂꯒ ꯏꯆꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯁꯨꯔꯨ ꯂꯩꯔꯒ ꯊꯕꯛ ꯑꯗꯨꯝ ꯇꯧꯏꯗꯨꯕꯣ ꯅꯠꯇꯦ ꯏꯆꯦꯁꯤꯕꯨ ꯃꯣꯏꯅ ꯅꯦꯛꯄ ꯃꯤꯅꯥꯏꯔꯕ ꯑꯗꯨꯏ ꯅꯠꯇꯦꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯇꯅ ꯌꯦꯡꯁꯤꯟꯗꯧꯔꯤꯒꯦ ꯅꯪꯕꯣ ꯏꯁ ꯌꯥꯝ ꯐꯕꯤꯔꯦꯗ ꯏꯆꯦꯒꯤ ꯃꯇꯝꯗꯗꯤ ꯃꯥꯅ ꯄꯥꯡꯕꯤꯈꯤꯕ꯭ꯔꯣ ꯏꯆꯦꯅ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯃꯣꯏꯒꯤ ꯊꯕꯛ ꯇꯧꯔꯤꯗꯨꯕꯣ ꯄꯥꯡꯉꯤ ꯑꯩꯒꯤ ꯃꯇꯝꯗ ꯒꯤꯇꯥꯅ ꯐꯩꯒꯥꯛ ꯐꯩꯅꯅꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯅꯇꯩꯁꯨ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯌꯨ ꯉꯥꯎꯔꯤꯕꯅꯤꯅ ꯊꯕꯛ ꯑꯃꯒꯤ ꯆꯦꯟ ꯆꯣꯡꯕꯁꯨ ꯃꯁꯥꯅꯗꯤ ꯇꯧꯕꯤꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅꯁꯨ ꯄꯥꯡꯂꯤꯕ ꯏꯆꯦꯒꯤꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣꯏꯒꯦ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯃꯇꯦꯡ ꯀꯌꯥ ꯇꯧꯕꯤꯈꯤꯗꯦꯅ ꯅꯀꯣꯏꯅꯅ ꯍꯥꯏꯔꯤꯅꯦꯕ ꯍꯩ ꯏꯆꯟ ꯑꯩ ꯑꯗꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩ ꯑꯗꯨꯛ ꯍꯥꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯁꯨ ꯅꯠꯇꯦꯀꯣ ꯅꯪꯅ ꯑꯩꯒꯤꯗ ꯇꯧꯗꯦꯅ ꯑꯩꯅ ꯆꯪꯉꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯅꯣꯡꯃꯇ ꯈꯟꯗꯦ ꯑꯗꯨꯝꯕ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯈꯜꯗꯣ ꯇꯧꯅꯨ ꯅꯪꯕꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯒꯤꯇꯥ ꯍꯣꯏꯗ ꯆꯪꯂꯒ ꯑꯉꯥꯡ ꯅꯤꯡꯊꯥꯕꯨ ꯁꯨꯈ꯭ꯔꯕꯣ ꯑꯩꯒꯤꯗꯁꯨ ꯅꯇꯩ ꯅꯥꯎ ꯍꯧꯅꯔꯒ ꯅꯄꯥꯝ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯍꯦꯔꯥ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯀꯣꯊꯣꯛꯅꯔꯒꯅꯦ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯩꯅꯦ ꯊꯕꯛ ꯌꯥꯝꯃꯤ ꯑꯉꯥꯡ ꯇꯨꯝꯃꯤꯌꯦ ꯑꯗꯨꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯊꯕꯛ ꯂꯣꯏꯁꯤꯜꯍꯧꯒꯦ ꯏꯁ ꯍꯥꯏꯌꯣ ꯑꯩꯅ ꯊꯕꯛ ꯂꯩꯕꯒꯤ ꯌꯥꯎꯈꯤꯗꯕꯁꯨ ꯏꯆꯦꯗꯤ ꯋꯥꯔꯧꯗꯨ ꯂꯩꯔꯝꯃꯤꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯨ ꯏꯄꯥꯝꯂꯣꯝꯗ ꯊꯕꯛ ꯑꯔꯨꯞ ꯑꯃ ꯆꯠꯊꯣꯛꯂꯨꯗꯅ ꯍꯜꯂꯛꯄꯇ ꯉꯥꯏꯔꯤꯌꯦ ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯏꯆꯦ ꯌꯥꯏꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅೋ ꯑꯩꯅ ꯊꯕꯛ ꯁꯪꯕ ꯃꯇꯝꯗꯗꯤ ꯆꯪꯉꯤꯗꯅ ꯅꯍꯥꯟꯗꯒꯤ ꯑꯉꯥꯡ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯕꯤꯔꯝꯃꯤꯗꯨꯅꯤ ꯑꯩꯕꯨ ꯀꯩꯁꯨ ꯌꯥꯎꯗꯕꯒ ꯇꯥꯍꯜꯂꯗꯅ ꯍꯦ ꯌꯥꯔꯦ ꯅꯈꯣꯜꯗꯨꯒ ꯌꯥꯛꯈꯩ ꯑꯉꯥꯡ ꯍꯧꯒꯠꯂꯛꯀꯅꯤ ꯆꯠꯂꯣꯁꯨ ꯊꯕꯛ ꯂꯣꯏꯁꯟꯒꯦ ꯏꯆꯦꯁꯨꯅꯤ ꯈꯪꯉꯕꯅꯤ ꯑꯩꯅ ꯈꯪꯉꯕ ꯃꯤꯅꯤ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯇꯥꯍꯟꯕꯗꯤ ꯍꯩꯈ꯭ꯔꯕ ꯂꯝꯆꯠ ꯆꯨꯝꯗꯕꯤꯁꯤꯗꯤ ꯍꯦ ꯑꯉꯥꯡꯅ ꯉꯥꯏꯈꯣ ꯑꯩꯅ ꯀꯔꯤ ꯂꯝꯆꯠ ꯆꯨꯝꯗꯕ ꯇꯧꯈ꯭ꯔꯦ ꯅꯪꯅ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯍꯦꯟꯖꯤꯟꯒꯅꯨꯀꯣ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯍꯦꯟꯖꯤꯟꯒꯅꯨ ꯅꯆꯤꯅꯦꯅ ꯈꯨꯝꯃꯨꯛ ꯇꯨꯝꯕꯗꯨꯗꯅꯦ ꯊꯥꯖꯤꯜꯂꯛꯑꯗꯤ ꯉꯥꯎꯔ ꯇꯥꯅꯤ ꯅꯪ ꯑꯣ ꯊꯥꯕꯤꯔꯣꯍꯦ ꯋꯥ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯁꯥꯎꯅꯤꯡꯂꯝꯒꯅꯤꯅꯦ ꯀꯥꯎꯕꯤꯈ꯭ꯔꯕꯣ ꯏꯇꯩ ꯑꯍꯜꯅ ꯌꯨ ꯉꯥꯎꯔꯒ ꯉꯥꯎꯁꯤꯟꯅꯔꯤꯉꯩꯗ
nupa amaga irang tawge tawrambado miyamna hukpaga warakpadagi wakhal tasinnakhraga hojikta gyan tabi sabirano o nangi sidi tasengna khatnaba hauba lai boy hanigi wari puthoknadana nangdi khatnaba yam pamli wa oire ise naram chato haibibagi wani ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯇꯧꯖꯔꯛꯇꯤꯌꯦ ꯑꯗꯨꯅ ꯀꯤꯖꯕ ꯇꯧꯗꯕꯩꯔꯥ ꯃꯅꯤꯗ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯏꯗꯣ ꯍꯥ ꯅꯌꯨꯝ ꯄꯥꯟ ꯈꯪꯉꯔꯣꯏꯅ ꯊꯣꯡꯒꯥꯜꯁꯤꯗ ꯃꯁꯤꯡ ꯈꯪꯗꯈꯩ ꯅꯠꯇ꯭ꯔꯣ ꯂꯨꯝꯕ ꯂꯥꯛꯈꯤꯕꯗꯣ ꯍꯥ ꯑꯄꯪꯕ ꯅꯪꯅ ꯉꯝꯗꯧꯕ ꯈꯜꯂꯒ ꯐꯥꯔꯒ ꯂꯩꯁꯤꯟꯕꯤ ꯆꯠꯂꯣ ꯅꯪꯒꯣꯟ ꯁꯤꯟꯅꯅꯤꯡꯗꯤꯌꯦ ꯋꯥꯏ ꯆꯤꯜꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯁꯨꯝꯖꯤꯠꯇꯨ ꯄꯥꯏꯔꯒ ꯐꯠ ꯁꯤꯠꯂꯤ ꯏꯁ ꯁꯨꯝꯖꯤꯠꯅꯒ ꯁꯤꯁꯤꯜꯂꯛꯄꯤꯒꯁꯨ ꯇꯧꯔꯤ ꯍꯩ ꯑꯣꯛꯇꯕꯤ ꯑꯣꯛꯇ ꯂꯝꯆꯠ ꯆꯠꯄꯤꯅꯤ ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯅꯪꯒꯤ ꯂꯝꯆꯠ ꯆꯠꯇꯣꯏꯅꯤ ꯈꯪꯉꯕ ꯑꯃꯒꯤꯁꯤꯁꯨ ꯂꯧꯗꯧꯔꯤꯅꯤ ꯅꯍꯥꯟꯋꯥꯏ ꯉꯔꯨꯕꯛꯇ ꯁꯦꯜꯂꯣꯠꯂꯒ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯇꯥꯍꯟꯒꯦ ꯇꯧꯔꯝꯕꯗꯣ ꯃꯆꯥꯗ ꯂꯣꯏꯅ ꯍꯟꯖꯤꯜꯂꯗꯧꯅꯤ ꯃꯁꯛꯁꯤꯡꯁꯤꯒ ꯃꯄꯥꯜꯗ ꯂꯥꯎꯅꯔꯤꯕꯗꯨ ꯒꯤꯇꯥꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯏꯆꯦꯁꯤꯒ ꯀꯩꯃꯣ ꯍꯥꯏꯅꯔꯤꯖꯥꯠꯅꯣ ꯊꯥꯏꯅꯒꯤ ꯋꯥꯔꯤꯒ ꯂꯣꯏ ꯀꯣꯊꯣꯛꯅꯔꯤꯁꯤꯕꯣ ꯑꯁ 이따 ꯍꯜ ꯍꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯥꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦ ꯑꯩꯗꯤ ꯄꯦꯜꯂ ꯄꯣꯠꯅꯤꯗ ꯃꯦꯝꯇꯣꯟꯅ ꯁꯛꯇꯥ ꯑꯁꯤꯒ ꯃꯔꯝ ꯂꯩꯇꯅ ꯑꯩꯒꯤ ꯅꯥꯛꯁꯤ ꯂꯥꯛꯂꯒ ꯈꯠꯅꯕ ꯍꯧꯔꯤꯅꯤꯅꯦ ꯍꯟꯗꯛ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄꯁꯤꯗ ꯃꯉꯛ ꯀꯥꯏꯒꯠꯂꯤ ꯑꯗꯨꯒ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯈꯩ ꯑꯉꯥꯡꯗ ꯂꯣꯏꯅ ꯍꯟꯖꯤꯜꯂꯗꯧꯅꯤ ꯀꯥꯏꯅ ꯏꯕꯦꯝꯃ ꯅꯪꯗꯨꯝ ꯂꯣꯏ ꯍꯟꯖꯤꯜꯂꯨ ꯍꯩ ꯅꯪ ꯍꯥꯏꯒꯠꯂꯤꯕꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯒꯠꯀꯦ ꯌꯦꯡ ꯇꯥꯔꯦꯗꯅ ꯃꯦꯝꯇꯣꯟꯁꯨ ꯃꯉꯛ ꯍꯥꯏꯒꯠꯂꯒ ꯆꯠꯈ꯭ꯔꯤꯕ ꯏꯆꯟꯗ ꯁꯥꯎꯅ ꯋꯥ ꯉꯥꯡꯍꯧꯏ ꯀꯂꯛ ꯆꯥꯎꯕꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯎꯕꯗ ꯃꯤꯍꯧꯕꯤ ꯏꯆꯟꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯃꯅꯤꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯍꯩꯍꯥ ꯅꯨꯄꯤ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎꯍꯦ ꯏꯆꯟꯅ ꯅꯣꯏ ꯅꯄꯥꯁꯤꯕꯨ ꯍꯥꯏꯔꯣ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯃꯤꯅꯥꯏꯔꯣ ꯊꯛꯅꯤꯡꯂꯒꯅꯦ ꯀꯜꯂꯒ ꯊꯛꯁꯨ ꯌꯥꯗ꯭ꯔꯣ ꯑꯩ ꯐꯝꯃꯤꯁꯤ ꯎꯗ꯭ꯔꯥ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯏꯁꯤꯡ ꯈꯤꯇ ꯀꯜꯂꯨ ꯍꯥꯏꯕꯁꯤꯁꯨ ꯌꯥꯗ꯭ꯔꯕꯣ ꯍꯥ ꯌꯥꯗꯦ ꯊꯛꯅꯤꯡꯂꯕꯗꯤ ꯅꯁꯥꯅ ꯀꯜꯂꯒ ꯊꯛꯆꯗꯧꯕ ꯑꯩꯅ ꯅꯣꯡꯃꯇ ꯅꯪꯉꯣꯟꯗ ꯊꯧꯗꯥꯈꯤꯕ꯭ꯔꯣ ꯑꯩꯁꯤꯕꯨ ꯅꯪ ꯏꯁꯤꯡ ꯀꯟꯅꯕ ꯂꯩꯕ ꯃꯤꯗꯧꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯃꯅꯤꯗꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯏꯁꯤꯡ ꯊꯛꯂꯨꯔꯒ ꯑꯃꯨꯛ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ ꯍꯩ ꯁꯦꯜꯁꯤ ꯊꯝꯖꯤꯜꯂꯣ ꯉꯁꯤ ꯁꯦꯜ ꯐꯪꯂꯛꯄꯅꯤ ꯀꯥꯏꯅꯣ ꯁꯤꯗ ꯄꯤꯔꯣ ꯂꯣꯏ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ ꯁꯨꯔꯕꯅꯤ ꯇꯌꯥꯏ ꯍꯣꯏꯗꯅꯦ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯩꯔꯒ ꯄꯤꯔꯨꯁꯣ ꯏꯇꯩꯃꯗꯣ ꯉꯥ ꯑꯌꯥꯏꯕ ꯗꯔꯀꯥꯔ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤ ꯍꯥꯏꯕ ꯉꯥ ꯑꯌꯥꯏꯕ ꯍꯥꯏꯕ ꯏꯁ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤꯍꯦ ꯀꯩꯗꯧ ꯂꯩꯗꯣꯏꯅꯣ ꯇꯌꯥꯏꯅ ꯂꯩꯔꯒ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯊꯝꯖꯜꯂꯝꯒꯅꯤ ꯁꯦꯜ ꯄꯥꯏꯕ ꯁꯥꯔꯅꯣ 이때이면 야이마도 nga 야이바 달깔 오이러머니 까이나 오 민용시 싸우바 마타이 마닝바니고 누비 낭부 까이더르가 해버니 까리 떠우바이 이시에 헐기수 야이바기수 마사누빠 깍다니 뿌이시 하이행와이 마사누빠 야우바시나 타박 아마 떠우보다 히익다네 락자락도이바 아두나네 뭐이게 낭세 마사 소는뭐 까이까이노 손질라가 삐자우동니 이라 누비 낭수 아두디 파테다 이코 이사 여러까나수 아두디 바보이리고 모이기 마사누빠 야우르가 까이더르게 이코 이수 마야우자르세니 까이노 ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯛꯄꯗꯨꯅ ꯉꯝꯅ ꯄꯥꯅꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯁꯤ ꯅꯨꯄꯥ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯇꯧꯒꯦ ꯃꯕꯨꯛ ꯐꯠꯇꯕꯗꯒꯤ ꯐꯠꯇꯕ ꯏꯆꯟꯗꯨ ꯃꯅꯨꯡ ꯌꯧꯅꯕꯨ ꯍꯦꯛ ꯐꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯐꯕ ꯑꯝꯇ ꯈꯟꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ ꯃꯦꯝꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯆꯠꯄ ꯈꯔ ꯍꯩꯔꯛꯂꯕꯅꯤ ꯏꯆꯟꯅ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯑꯉꯥꯡꯗꯨꯗ ꯑꯆꯥꯄꯣꯠ ꯑꯃ ꯄꯤꯖꯔꯝꯃꯤ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯃꯤꯅ ꯄꯤꯔꯛꯂꯤ ꯄꯣꯠꯇꯨ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯃꯦꯝꯇꯣꯟ ꯊꯣꯛꯂꯛꯄ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯏꯆꯟꯗꯨ ꯍꯣꯗꯅ ꯆꯦꯟꯈ꯭ꯔꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯆꯥꯔꯤꯁꯤꯗꯤ ꯑꯆꯥꯄꯣꯠ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯩꯕꯨ ꯄꯤꯖꯔꯝꯕ꯭ꯔꯅꯦ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯏꯃꯥ ꯄꯥꯎꯒꯦ ꯂꯥꯎꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯃꯃꯥꯌꯥꯏ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯃꯦꯝꯇꯣꯟ ꯒꯤꯇꯥ ꯍꯣꯏꯗ ꯂꯥꯛꯏ ꯒꯤꯇꯥ ꯃꯁꯥꯗꯣ ꯈꯔ ꯐꯔꯛꯂꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯂꯩ ꯃꯃꯥꯌꯥꯏ ꯊꯕꯛ ꯇꯧꯔꯤꯔꯣ ꯅꯅꯥꯎꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯩꯃꯥ ꯏꯁꯥꯗꯤ ꯆꯥꯎꯔꯦꯗꯅ ꯅꯅꯥꯎ ꯇꯨꯝꯃꯤꯌꯦ ꯀꯗꯥꯏ ꯃꯃꯥꯌꯥꯏ ꯄꯝꯒꯦ ꯂꯥꯛꯑꯣ ꯏꯁ ꯍꯛꯄꯅ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯁꯤꯅ ꯃꯃꯥꯏꯁꯦ ꯀꯣꯇꯩ ꯇꯩꯔꯤꯅꯤ ꯑꯁ ꯎꯟꯊꯣꯛꯅ ꯍꯥꯎꯅꯁꯨ ꯆꯥꯏꯗ ꯑꯆꯥꯄꯣꯠꯅꯤ ꯑꯩꯅ ꯄꯤꯖꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯁꯨ ꯀꯥꯎꯔꯦ ꯅꯪꯁꯨ ꯑꯉꯥꯡ ꯇꯨꯝꯃꯤꯀꯥꯟꯁꯤꯗ ꯊꯕꯛ ꯂꯣꯏꯁꯤꯟꯖꯍꯧꯔꯣ ꯑꯩꯁꯨꯅꯦ ꯆꯠꯂꯒꯦ ꯍꯣꯏ ꯏꯆꯦ ꯃꯦꯝꯇꯣꯟꯁꯨ ꯃꯆꯥꯗꯨ ꯄꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯏꯆꯟꯅ ꯗꯥꯏꯔꯤꯗꯨꯗ ꯂꯦꯞꯂꯒ ꯃꯦꯝꯇꯣꯟꯒꯤ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯈꯪꯅꯤꯗꯅ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗꯣ ꯀꯝꯗꯧꯒꯦ ꯌꯦꯡꯉꯣꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯝꯂꯒ ꯆꯠꯇꯧꯅꯤ ꯈꯪꯅꯤꯕꯅꯣ ꯅꯨꯃꯤꯠꯁꯤꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯃꯦꯝꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯁꯥ ꯀꯟꯅ ꯅꯥꯗꯨꯅ ꯀꯟꯅ ꯀꯞꯂꯤ ꯇꯥꯔꯤꯕꯣ ꯑꯉꯥꯡꯁꯦ ꯃꯁꯥꯁꯦ ꯃꯌꯥꯎꯒꯩ ꯁꯥꯕꯗ ꯂꯣꯏꯔꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯑꯝꯇ ꯐꯖꯅ ꯊꯦꯝꯃꯨ ꯍꯌꯦꯡ ꯉꯟꯇ ꯑꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯜꯂꯁꯤ ꯑꯉꯥꯡꯗꯣ ꯀꯞꯄꯅ ꯂꯣꯏꯔꯦ ꯑꯝꯇ ꯊꯦꯝꯃꯨꯁꯤ ꯏꯆꯥ ꯊꯣꯏꯕ ꯅꯪꯕꯨ ꯀꯞꯄꯅꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯤꯅꯤ ꯅꯪꯕꯨ ꯇꯣꯛꯑꯁꯤ
ꯑꯍꯤꯡ ꯇꯨꯝꯗ ꯃꯈꯩ ꯃꯆꯥꯗꯨꯕꯨ ꯀꯞꯄ ꯊꯦꯝꯗꯨꯅ ꯂꯩ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯪꯒꯣꯟꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯏꯁ, ꯁꯤꯗꯤ ꯑꯉꯥꯡꯁꯤꯗ ꯑꯉꯥꯡ ꯃꯆꯥꯁꯤꯗ ꯄꯣꯠꯁꯦꯝ ꯌꯥꯎꯔꯣꯏꯗꯅ ꯅꯣꯏꯕꯨ ꯑꯉꯥꯡꯁꯤ ꯀꯩꯁꯨ ꯁꯦꯟꯅꯍꯧꯗ꯭ꯔꯕꯣ? ꯑꯣꯖꯥ, ꯏꯆꯥꯁꯦ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯖꯔꯤꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯍꯨꯠꯆꯤꯜꯂꯒ ꯃꯤꯒꯤ ꯄꯣꯠꯁꯦꯝꯗꯣ ꯑꯃꯨꯛ ꯌꯥꯎꯔꯝꯂꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯣꯖꯥꯅ ꯈꯔ ꯐꯅꯕ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣ꯫ ꯌꯥꯅꯤ ꯑꯩ ꯐꯅꯕ ꯇꯧꯔꯝꯒꯦ꯫ ꯍꯦꯔꯥ, ꯃꯣꯏꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ꯭ꯔꯗꯣ? ꯇꯧꯔꯛꯂꯤ ꯃꯤꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯗꯣꯏꯅꯤ꯫ ꯑꯩ ꯇꯧꯒꯦ꯫ ꯏꯉꯣ, ꯇꯥꯏꯔꯦꯟ ꯃꯅꯥ 3 ꯂꯣꯡꯕꯗꯣ ꯑꯝꯇ ꯍꯦꯛꯂꯣ꯫ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯃꯒ ꯄꯤꯌꯨꯀꯣ꯫ ꯍꯣꯏ ꯐꯅꯤ ꯑꯣꯖꯥ꯫ ꯕꯁꯟꯇꯒ ꯒꯤꯇꯥꯒꯁꯨ ꯆꯪꯂꯛꯏ꯫ ꯏꯆꯦ, ꯑꯉꯥꯡ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ? ꯉꯔꯥꯡ ꯊꯣꯛꯅ ꯀꯟꯅꯁꯨ ꯀꯞꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯌꯥꯎꯔꯝꯃꯦꯌꯦ꯫ ꯉꯔꯥꯡꯗꯒꯤ ꯃꯁꯥꯁꯦ ꯃꯩ ꯌꯥꯎꯕ ꯃꯈꯩꯁꯨ ꯁꯥꯔꯤꯕꯅꯤ꯫ ꯂꯥꯎꯁꯦ, ꯁꯤꯗ ꯐꯝꯂꯨ ꯂꯥꯛꯑꯣ꯫ ꯑꯁ, ꯑꯉꯥꯡꯁꯤꯗꯕꯨ ꯄꯣꯠꯁꯦꯝ ꯌꯥꯎꯔꯤꯕ? ꯀꯤꯖꯔꯦꯗ꯫ ꯏꯆꯦ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯉꯥꯡ ꯑꯁꯦ ꯃꯊꯟꯇ ꯊꯝꯂꯅꯨꯀꯣ꯫ ꯏꯆꯦꯗꯤ ꯃꯪꯒꯣꯜꯗ ꯊꯥꯗꯣꯛꯂꯒ ꯍꯦꯛꯇ ꯊꯝꯃꯤ꯫ ꯃꯇꯨꯡꯗꯒꯤ ꯇꯧꯔꯅꯨ ꯏꯆꯦ꯫ ꯑꯩꯅꯅꯦ ꯌꯨꯝꯁꯤꯗꯕꯨꯅ ꯂꯥꯏꯊꯣꯛꯂꯨꯕꯅꯤ꯫ ꯍꯟꯗꯛꯇꯩꯗꯤ ꯄꯣꯠꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯒꯦ꯫ ꯑꯃꯥꯏꯕꯗꯨꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯄꯣꯠꯁꯦꯝꯗꯨ ꯂꯧꯊꯣꯛꯄꯤꯔꯤ꯫ ꯃꯦꯝꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯖꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯏꯆꯟꯗꯨꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯁꯤꯐꯥꯎ ꯃꯥꯒꯤ ꯐꯠꯇꯕꯗꯣ ꯍꯟꯗꯦ꯫ ꯃꯤꯒꯁꯨ ꯇꯣꯏꯅ ꯑꯗꯨꯝ ꯈꯠꯅꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯁꯨꯔꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯩ꯫ ꯃꯦꯝꯇꯣꯟ ꯒꯤꯇꯥꯅ ꯆꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤꯗꯨꯅ ꯃꯥꯏꯊꯣꯡ ꯁꯨꯛꯅ ꯑꯉꯥꯡ ꯅꯋꯥ ꯑꯗꯨ ꯄꯝꯗꯨꯅ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯏꯆꯟ, ꯑꯉꯥꯡꯁꯤꯗꯤ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯁꯣꯔ ꯍꯣꯜꯂꯝꯕꯅꯤꯅꯦ꯫ ꯑꯉꯥꯡꯁꯦ ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦꯅꯦ ꯅꯣꯏꯕꯣ꯫ ꯑꯩꯅ ꯃꯤꯍꯨꯜ ꯌꯦꯡꯕꯗꯁꯨ ꯌꯥꯎꯗ꯭ꯔꯦꯅꯦ꯫ ꯏꯆꯟꯅ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯕꯣ? ꯃꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯒꯤꯇꯥꯅ, ꯏꯆꯟ, ꯇꯞꯊꯧꯁꯦ꯫ ꯋꯥꯈꯜꯗꯣ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯀꯞꯀꯅꯨ, ꯐꯊꯧ꯫ ꯏ ꯅꯧꯔꯤꯕꯅꯤꯅ ꯇꯧꯍꯩꯗꯦꯃꯤ ꯅꯪꯕꯣ꯫ ꯃꯥꯌꯣꯛꯅꯕꯤꯗꯨꯅ, ꯃꯃꯥꯗꯣ ꯋꯥꯈꯜ ꯑꯃꯨꯛꯇ ꯐꯥꯊꯍꯜꯂꯨ꯫ ꯑꯩꯅꯦ ꯃꯄꯥꯜꯗ ꯑꯉꯥꯡꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯑꯃꯨꯛꯇ ꯄꯥꯎ ꯄꯤꯔꯨꯈꯤꯒꯦ꯫ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯅꯤꯗꯁꯨ ꯄꯥꯎꯗꯣ ꯍꯥꯏꯔꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜ ꯂꯥꯡꯏ꯫ ꯒꯤꯇꯥꯒ ꯃꯦꯝꯇꯣꯟꯒꯅ ꯏꯆꯟ ꯑꯗꯨꯕꯨ ꯂꯥꯏꯀꯠꯅꯔꯤ꯫ ꯃꯆꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯏꯆꯟ ꯃꯍꯥꯛꯇꯤ ꯋꯥꯈꯜꯗꯨꯅ ꯍꯦꯃꯟꯈꯤꯕꯅ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯈꯣꯏ ꯑꯍꯜ ꯈꯔ ꯇꯧꯔꯒ ꯑꯉꯥꯡ ꯑꯄꯤꯁꯛ ꯑꯗꯨꯁꯨ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅꯕ ꯂꯥꯏꯀꯠꯅꯔꯤꯕ ꯏꯆꯟꯗꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯋꯥꯈꯜ ꯂꯥꯛꯂꯦ, ꯃꯊꯃꯣꯏꯗꯗꯤ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯑꯩꯅ ꯇꯧꯔꯨꯕ ꯐꯠꯇꯕꯁꯤꯡꯗꯣ ꯃꯔꯥ ꯂꯩꯇꯕ ꯏꯆꯥꯗꯨꯗ ꯂꯣꯏꯅ ꯇꯥꯏꯅꯈ꯭ꯔꯕꯀꯣ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯏꯃꯥꯒꯤ ꯇꯝꯄꯥꯛꯁꯤꯗ ꯃꯤꯀꯨꯞ ꯑꯃꯗ ꯐꯥꯎ ꯄꯝꯕ ꯐꯪꯈꯤꯗ꯭ꯔꯦꯗꯀꯣ ꯏꯆꯥꯗꯤ꯫ ꯅꯪꯒꯤ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯔꯦ꯫ ꯏꯆꯥ ꯁꯤꯁꯅꯨ ꯈꯜꯂꯒ ꯏꯆꯥ ꯁꯤꯔꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯔꯦ꯫ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯌꯨꯝ ꯑꯃꯗ ꯃꯧ ꯃꯁꯤꯡ ꯌꯥꯝꯅꯁꯨ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯒꯦ ꯈꯜꯂꯔꯣꯏꯗꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯏꯆꯜ ꯃꯍꯥꯛꯇꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯃꯪꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯁꯨ ꯍꯦꯟꯅ ꯆꯥꯛꯄ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥꯅ ꯏꯆꯟ ꯃꯍꯥꯛꯇꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫